ngasi numida wairam phongkhiba tongan Manipuri sifungsingdagi maruebi ipausing miyamna thamjagi ahanbada Kangleipaki Maira News-dagi khongasaraga Manipurgi voter list illegal oiba voter lakh 1.3 rom yaoramle haiba lengakna khangmangamle aranbase lengakna sumthoknaba thabak paikhalagani Chief Minister Manipurgi oina haujik satnariba electoral roll da aina yadaba voter masing lakh amaga listing kunthra rom yaure haiba Manipur lengakna khangmangamle Aran voter sing asi khangdona ba thabak paikhalagani haina Manipur gi Chief Minister N Biren phongdokre wapam asi ngarang North East Live ki editor in chief Wasbir Hussein gi Chief Minister N Biren ga akhanana tawkhiba telephones interview amada Chief Minister N Biren Wasbir Hussein hangdakli bohang sing gi pakhompi duna phongdokhibani Wasbir Hussein hangbo hangi pakhompi reduna Chief Minister na phongdokhibadi electoral roll da maming hanjin ba voter kya yaure voter amana tungan ba mafam tarukta register torambasi thangnari maduna Manipur gi electoral roll asi revise toba mathau tari maram maduna mari leinaba deputy commissioner sing election returning officer amasum census official sing da voter list yauriba aranba voter sing gi sab mafam khangdoktuna ain goeba thabu lakhotuna voter list gi kakthanaba mari leinaba authority sing da lenga ki meke gi khangan krai ki ngarang Chief Minister gi Bangalore Manipur gi district singi DC sing amasum SDO singi apon mamifam ama Chief Minister na share lauduna pangthukiba aduda NE live ki editor in chief Wasbir Hussein Chief Minister na voter list illegal oiba voter kya yauri hairibudu ki matangda lengana kari action lakhotkadagi haiba wangangki wangasi gi pakum Chief Minister na piradun haikibadi Assam state Bangladesh ki lana mitop kya sangshilakpagi problem leibugum Manipur su Bangladesh amadi Myanmar ki mitop kya sangshilakpagi problem mayungnari hiramasi gi matangna leingangna lokhatpham thokpa thabak sing lokhanaba mari leinaba DC sing amadi SDO na singba official kaudun ngarang mifam pangthokhibani haina pakhompi Chief Minister na makhatana phongdokhibadi haujik Manipur gi oina leiriba voter lista sammanaba voter amagi mamingda photo khenaba voter kya yawu thingnare aduga voter amana tongan mafam tarukta voter oina yorambusu thingnare maduna aranba voter sing asi khangdoktuna laingakna case lokhatuna voter list gi kakthatnaba laingakna mari leinaba DC amadi election returning officer sing da khankhre Wasbir Hussein makatan hanglakpa wangi pakum piraduna Chief Minister na hai Manipur gi electoral roll asi revise toba mathau tari maramaduna Election Commission of India gi lamjing makhada aranba voter sing asi sophisticated oiba equipment sing sizinaduna voter list gi laukthokna bo hotnagani haina pakum pikhi Chief Minister na makhatana Wasbir Hussein hangbu wangi pakum piraduna phongdokhibadi Manipur gi mafam khrada haukiba sahi mangadagina tara asida singnaningai oiba mongda voter gi masing khangen hengalakpa thengnabadagi asengba asumba khangdunaba khongthang asi lengana lokholakpada ahanbi yoina Manipur gi tungan bafam khrada illegal oiba voter lakh amaga lising kunthra rom hena yauri haina khangalakibani haina su Chief Minister na phongdokhi atopa pawmana drug lalonba miyai khujo khara pharaga mayai ka sinjaki watho asi lakshan mangamloi MLA Arun Kumar Drug lalonba miyai khujo khara pharaga mayai ka sinjaki watho asi lakshan mangamloi drug ki matang awareness piba yamnamak mathau tari haina wangkai kendra gi MLA thangjam Arun Kumar na phongdokre wafam asing asi minuthong hapta social welfare union gi humpuga taruk subama pokumon thauramga mari leinana club asigi sanabungna pangthokpa thauram amada MLA Arun Kumar na phongdokhibadi Manipur lenga ki hangi minister Okram Henry amadi club asigi thaupuram sing yauna pangthukiba thauram aduda MLA Arun Kumar na hai Manipur gumba issue yamna lebi state di club amasum organization sing na lawgada thaudang asi aduki matik maruai mayai ka chinjaki asabu atho oirakliba tanja sida club singna hagolagliba na harol singda mayai ka chinjak na khunai si kadai phobo manghalakpa yabigi habigi matangda awareness piba yamna mak mathau tai mayai ka chinjaki watho kluisinna bo khona bada hiram kya da miyeng thamduna thabak paikat pasangi na sik mayai ka chinjak tigi lapna lehanna bo khona bada sana khona bana su asabu mating oiribani maramaduna laikai da grassroots level digi club singna sana khona bigi lamda mapung oiba thaudang lauduna makhong sombirabadi aikhoigi pandam phangmangamgani club singna lauriba thaudang adugi matungina hagolagliba naharol singamadi laikai adugi mayon sumbada mating oigadoribani club amana lawphom thokpa thaudang adu matik chana lauduna tinjang kaijang daba khunai ama semgatnaba hotnamina hainasu MLA Arun Kumar na makhatana phongdokhi
Maka satrak point na to papaw na mitay maitay bu ST lista salana na bagi khongjang mapung fana sagot kani sakthung manarabadi nungsinaba purakani MLA local Schedule Tribe Demand Committee Manipur na mitay maitay bu Indian Constitution gi makhada Schedule Tribe ki lista salana na ba khongjang amoina ngasi wangoi kendra gi MLA Khuraizam loken gi yumnam huidrom da leiba yumda satuna haktheng na unaduna memorandum amas pisingkre AST Demand Committee Manipur gi mekai digi pisilakli ba memorandum adu MLA na taram na ogladuna phongdokibadi Schedule Tribe ki demand si MLA masamang na mapung phana sagali mitay maitay bu Schedule Tribe ki lista salan ba haibisi maram sai sakthung bu sakmana na phangalabadi nungsinaba purakani haina MLA case lokena phongdoki MLA na makhata na phongdokibada OBC Schedule Caste haibisi thamdana sakmana ba mong singa masum tam khaidana yelhowi ngai digi laminaraglaba furup singbu amat oina Schedule Tribe lista sanmangam labadi soidana nungsiba purakani haina phongdoki ngasi MLA case lokena memorandum pisinduna khongjang adura AST Demand Committee gi lusingbu sing thaumi sing amadi masalution kya gi thaupu sing ju saruk yakhi hairi hainasu pausna makhata na phongdorakli amaramdana ILP sanakhiba sahi ahum mapung pharak pagi thorom ngasi pangtokre Kanglaipak Manipur da Bengal Eastern Frontier Regulation 1873 satnaba haukiba sahi ahum mapung pharak pagi ningsing thorom akomluk Kanglaipak ki lampel da leiba office ta ngasi ayuk akomluk Kanglaipak ipsa ipak pandam kanglamai kanglai imalup CL ki amadi case in punna kusamnaduna pangtokre haina ILP Demand Committee Kanglaipak Manipur gi Publicity Secretary na press thokpa Serolasin hai Manipur state sida ILP sanakhiba sahi ahum pharakpagi ningsing thorom numina sida regulation si sanana phona bada asiana aso apan nanghan khibaloinana sana kanglona sibu phangna bo hona khiba khwai miam bo ILP Demand Committee Kanglaipak ki mekai digi thakapa phongdorakli hauji ILP sanaba haukrabasu rule and regulation mapung phana sanadaba entry point singda ahoba leiba loinana mitop sanglapagi sang hantadaba hana leikraba sing verification tawdaba paliba lengana puksel singna yelhomi kanbada tawpam thokpa sing tawbina busu apil tawki loinana ireisa singna ihouda sawna saruk yakibagum yelhomi kanjanaba work culture leisi mitop nektuna sintha swaloisi responsibility amasu belongingness oiminaraga aikogi kunai sakona bohonasi Imalebak nungsibigi wakalo laimina sena su Serolasina haidi atopa pawman MSM na student union gi election na mai paglakpa secretary sing okre Manipur Student Federation MSF na sinduna higher secondary school amasum college student unions election na mai paglakba secretary sing okpagaloina ningol sakobugi thorama mangasi kokaitel thanauzum lakai delaiba MSF ki head office na pagdokre Thauramadu MSF ki Vice President Hizam Roshan hai Zaili Sangsina MSF na leba ki thogai kya da saruk yadun lakli makata na su lamdamasu ki thabak thoram singda saruk yakhi gani sakho thaurangi mingda mahausa gi khal kai thrakpa yaba thong kya sa tharakli besi yengsin ma mathoktai mitop miancha singna development gi mingda lamdamasi da laisiliba sisu mi yengsang tangai phadi aikoi gi furup asi kananaba aikoi puna amata oina khong thangjeminasi Aikogi laizaribi inat irol iye kanana bo hona bada lamdamasi gi miyam puna saruk yamina sena su mangna makhata na phongtoki Tharamadur MSF ki advisor NG Milan MSF ki women's advisor E Ranjita kokaitil makha nupi lupki nupi khutki president TS Kombirei leima TS Paul Manipur Women's College Mongsagai gi secretary O Priyo Kumar madi MSF appears on drug use prevention gi consultants RK Gunikanta President member oina saruk yakhi makasa tharak poina to papaw na Minister Khemsana PMGSY gi makhara Tamenglong district ki papham kya da semliba lambi singi phibam yengsinkhre Tamenglong district ki manungsana tungan ba mapham singda Pradhan Mantri Gram Sadak Yojana PMGSY gi makhada lambi sem gi hausik pekhaliba thabak sing muhut amadi RDNPR gi Minister Y Khemsana ngarang hakthengna yengsinkhre Minister Y Khemsana gi yengsin kongsada du district asigi manungsana Tauksem subdivision Tamenglong road ki Yuramda gi Sinkau phawbagi lambi sengba sakat pamadi drain chanbagi thabak tawriba sing adu hakthengna yengsinki Kongsada siga mari lena Minister Khemsana mari lena lambi sem gi thabak ta mari lena official singda hibadi
PMGSY gi sentang makada semgaliba lambi khudima afaba quality thamgadabani amadi quality maintain tawgadabani loinana paikaliba thabak thoramsing apiba matamna lusinna basu khanki yengsin khongsat aduna Manipur lenga ki Water Resources Department amadi Relief and Disaster Management Department ki Minister Awangbo Newmay amadi atai mari leinaba official singsu yaukhen su pausna phongdorakli amaromdana Yaripok Traffic Control Police ki personnel anida mathau ningthina pangthokpagi damak khudol tamkhre ngasi Yaripok kaithel gya koibada mathau ningthina pangthokpa Yaripok Traffic Control Police TCP ki personnel anida Zonal Education Officer ZEO Zone 3 Thobalda Kesi oina thaupuram thabaktagi potharaba madi Tribeni film production gi producer oina Manipur digital film kya potholiba loitongbam ibobino uniform set amamam traffic control police anida khodol tamduna puning thawikre traffic police pocket point pangthokpa asama tharomamada uniform singadu TCP gi personal ani Azit amasum MD Imam Ali da kusinaki puning thawatpagi thoramadуда SDPO Yaripok Te Santi MPS Yaripok Police Station gi OC Inspector MD Zahiruddin film producer Taibi Loitongbam filmmaker TK Paunamamadi atai traffic amadi police ki personal kya sar yaki hari puning thogatpagi thoramadugi matangna film producer Taibi Loitongbamna phongdokibada COVID-19 laisat matamna lockdown ngehak hawdokpada miyamna kaithil pot lainaba lakpada sinba matam gi kumai harauda amadi atai mafamda lambi sinbagi Miyamda engnaba khudong sadaba singadu koknaba personal ania sina mathau ningthina pangthokpagi ngasi phawa pamdaba khudong thiba mata yaukidri Yaripok kaithil posa yolibi singna personal ania sina mathau ningthina pangthokpadagi khudong thiba ama phawa thokidabani haipa wafam sing thamlakpadagi makhoi anida asamba uniform set amamam khudol tamduna puning thokatkibani matungna su police department gi official singdasu wakhulon kya lauduna mathau ningthina pangthokpa personal singbu makhatana puning thokatkani sohaidi Amaromdana Kuki Cinema Saphonglakiba sahi kunthraga manga surakpaga iroinana ahanma Kuki Film Fare Award 2022 lanthokrari Kuki Cinema Saphonglakiba sahi kunthraga manga mapung farakpaga iroinana ahanma Kuki Film Fare Award 2022 lanthokre mami kumaigi lamda sokholaba lebak singi thakti yoba ngamnaba puno hotnaminabagi matam yorakle haina Textiles Commerce and Industry Minister Nemsa Kibgen of Haikre Susampur District ki manungsana tuibong multipurpose hall pangtoki bathoramaduda Minister Nemsa Kibzen makhatan hai English nga mga samapan March fugatrete lingkhat ki ba kuki film na ngasigi thagas yawna bo hona ba saknai ba artist na lorama thaudang ngasigi hawrak liba naha singna kaukham tokti English nga mga samapan ga March fugatrete ki mamana kuki lol gi wena film amadi theater play lairamdabana ngasigi thagas yawna bo hona ba asawa amadi oidabana ti haiden su pausna makhatana phongdorakli amaromdana ADB gi makok thongbu lusingbu singa CM gu unaduna wari sanakre ngaranu midang Chief Minister N Biren gi office ta Asian Development Bank ADB gi makok thongbu lusingbu singa CM gu unaduna wari sanakre wari sanabadu hausi state asida paikhaliba amadi paikhetkadaba thabak singi matangna kupna watanaki unabadu Chief Minister gi maikaidigi loktak ek ecosystem amadi Manipur mega ecotourism project ki matangna wafam kya pukhatuna paikhaliba thabak sing amadi paikhalakadaba project sing mapung fana luisinbada mateng pangbina baswaiki Chief Minister na pukhatkiba wafam sing adu Asian Development Bank ki makok thongba lusingbu singna pungning sangna tabag loinana loktak lake ecosystem amadi Manipur mega tourism project ki matangna paikhatpa yaba thabak sing adu mapung phana paikhatkani haibigi thajabasu Chief Minister gi mafamda thamki sohaidi atopa pawmana cook amasum helper singi honorarium hengatlu haiduna jiribamna wakan mifam satakhrari cook amasum helper singi honorarium hengatlu haiba demand tawduna all jiribam cook association na sinduna ngasi jiribam gi congress bon mamanu wakan mifam phangre ngasi ayuk pung taradagi nungtil pung ama phawbu satakhibu wakan mifam aduda cook amasum helper singi honorarium hengalu state ki share henganaba budget hapu sahi amada tha taragani thuki honorarium PU amadi social security PU haina thaba banner sing thetki adugi matangna all jiribam cook association jiribam gi president longjam sandar rini na paumi sing dai mid day meal asi kumza english nganiga manga dagi hokibani matamadu tha amagi oina lupa songa piramrigi laingakta kana haijabadagi lupa lising ama piri adubu
lupa lising amanadi imung manung puba ngamdabanina Government of India amadi Manipur lengana cook amasum helper singi honorarium hengat piu hainisu makna makata na phongdoki haidi amaromdana oza akaba laikidaba numit lengana suti lauthopinaba taksilagani wama Manipur lol amadi iepu sakhonaba loinana ieg asibu sathanana honabada asabo thaudang laukiba Manipur miyam gi lusingbu oza akaba gi laikidaba numinasi Manipur lengana suti lauthokpiu natragana suti tangkai lauthokpiu haina wakhalon manaba apunba wama kangleipakna Manipur lengak ta taksilagani haina President Moirang Them khomana paumisingda phongdokre so haidi Makasa tarak poina Kangla Paudi ki topa pau krana Singju Festival 2022 gi brand ambassador Susmita Mangsatabam oiragani Sayol Manipur film gi sangnai revi actor amadi singer Susmita Mangsatabam na Singju Festival 2022 gi brand ambassador oiragani haina festival committee gi convener Rakesh Nauremna lebak mayamda lauthokre ngaseyu Hangang Kendra gi manungsanba ahaluk makale kai da ma ki mapureba konsam nitaranjan yauna festival committee ga festival sigi brand ambassador oibigi yana warul gi khui ama Susmita na pinakre hainasu sayul gi media coordinator Ojit Srakhabam gi sirolamana su haidi Lushilak poina atopa paw manamu Sagolban United ki anauba club building sananaba Sagolban Kendra gi MLA RK Imona ore yum tamkre haidi Sagolban United ki anauba club building ama sana na Sagolban Kendra gi MLA RK Imona tira kaithil ore yum tamkre ore yum tambagi thauramadu da MLA na phungdokibada Sagolban United club ki permanent building leitabana sanaroi sing leinana bara wairaga matam kuina leirakpana awawa kya mayukna duna lakibane ngasi sagadoriba club asi Mobex ki makhada double storage building oina sagadabani building asi sabad lupa crore amaga lakh kun sang sagadabani masi helakpasu yai building asi sahi ama makhai gi manungda loishinna ba pandam thamli amaramda Sagolban Moirang lerak Kamlang badasu mathul ohum wang double storage building ama sanana bagi ahalaman singa tana balaide lakadari bisai ohum gi matungdadi Sagolban Kendra si award palaitaba Kendra ma oiba ngamlagani ngasi gi tharamadu ASU gi working president is Dinasandra ward number 7 gi ex corporator RK Jiten ward number 10 gi hana gi corporator S Tikensu saruk yakhen su paus na phongdorakli Adu hausikoi na di miyam pau sumatang sa lusinjaragi hamas miyam puna na update nga minasen su channel skimekidigi miyam gifam na tamzari